New Delhi that Ladybird Ministry of Home Affairs MHA gi office ta THADOU inpi Manipur team gi president HING THADOU amadi secretary MICHAL LAMJATHANG na luchingba mihut kangbo amaga MHA gi advisor AK Misra ga unaduna THADOU furupu KUKI nate haina mayek sengna khangan kre hari wari sanaba da THADOU inpi Manipur Maikei gi phongdokibada KUKI gi makada THADOU leite THADOU amadi KUKI tongan ba identity amamamni ingkumja lising aniga kungahumdoi gi May 3 dagi Manipur da thorakiba lana sina maram oiraga THADOU micham kaya ama punsi mangki tholiba lana sida miyamna khangbidabadagi THADOU furuki mioi kaya ama victim oiduna lakli THADOU gi identity bu KUKI supremacist militant group amadi KUKI civil organization singi mohta sahi kaya si leirakibana khodong sadaba kaya mayok naduna lakibaga loinana THADOU furuki oinadi Manipur da santi amadi mausa gi punsida hanjilaknaba honaduna lakli amadi peacemaker ama oina khundaminariba furup singi marakta nungsi sanana leminanaba honaduna lakki haina AK Misra da mariksumna paudam ki hairi